ꯑꯍꯥꯟꯕꯃꯛꯇꯗ Amputee ꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯂꯩꯔꯁꯨ ꯑꯩꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏ ꯈꯟꯕꯗ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯨꯁꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯐꯦꯃꯤꯂꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯥꯏꯗꯦ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯌꯥꯎꯏꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟꯅ ꯈꯟꯅꯕꯒꯨꯝꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ CM ꯄꯥꯕꯨꯡ ꯕꯤꯔꯦꯟꯒ ꯇꯥꯟꯅꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯗꯤꯃꯥꯟ ꯂꯩꯕꯤꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯁꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯩꯕꯤꯔꯤꯕ ꯂꯤꯗꯔꯁꯤꯡꯗꯨꯅ ꯇꯥꯟꯅꯕꯤꯔꯒ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯑꯐꯕꯗꯨꯗ ꯇꯥꯟꯅꯕꯤꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯗꯤꯃꯥꯟ ꯂꯩꯕꯤꯕ ꯈꯣꯠꯄꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯩ ꯀꯔꯤꯝꯇ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯒꯤ ꯀꯔꯤꯝꯇ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯃꯤꯌꯥꯝꯗ ꯀꯔꯤꯝꯇ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯐꯨ ꯆꯩ ꯇꯧꯕ ꯑꯁꯣꯏꯒꯥꯝ ꯇꯧꯕꯁꯦ ꯃꯁꯤꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯅ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝ ꯍꯥꯞꯆꯔꯛꯄꯅꯤ ꯑꯩꯁꯨ ꯏꯪꯕ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯂꯥꯛꯈꯤꯕ ꯀꯥꯟꯗ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯃꯗꯨꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯀ ꯎꯕ ꯐꯪꯕꯗ ꯌꯥꯝ ꯄꯥꯈꯠꯂꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯥꯗ ꯂꯩ ꯍꯥꯏꯖꯩꯗꯨꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯃꯍꯥꯛꯁꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇꯒꯤ ꯈꯪꯅꯕꯅꯤ ꯑꯩꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯆꯠꯂꯝꯕ ꯀꯥꯟꯗꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯗꯨꯒ ꯃꯈꯣꯏꯗꯁꯨ ꯆꯠꯈꯤꯕꯒꯤ ꯕ꯭ꯂꯣꯛ ꯂꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯒꯤ ꯇꯤ ꯁꯥꯔꯠꯁꯦ ꯑꯩꯉꯣꯟꯗ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯂꯩꯒꯤ ꯄꯣꯠ ꯑꯅꯤꯈꯛ ꯄꯤꯕꯤꯔꯦ ꯔꯨꯝꯗ ꯐꯖꯅ ꯍꯥꯏꯕꯗꯤ ꯗꯦꯀꯣꯔꯦꯠ ꯇꯧꯅꯕꯀꯣ ꯑꯗꯣ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤ ꯃꯃꯤꯡ ꯂꯝꯖꯤꯡꯕ ꯀꯧꯋꯦ ꯑꯗꯨꯒ ꯃꯐꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯕꯖꯥꯔ ꯑꯗꯨꯋꯥꯏꯗꯩꯅꯤ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯤ ꯉꯔꯥꯡ ꯄꯥꯎ ꯐꯪꯕꯗ ꯏꯔꯥꯡꯁꯦ ꯀꯜꯂꯤꯕꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯑꯁꯥꯝꯄ ꯀꯜꯂꯝꯒꯅꯤ ꯈꯟꯗꯕ ꯀꯔꯤꯝꯇ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯏꯅꯥꯎ ꯑꯗꯣ ꯑꯗꯨꯒ ꯃꯣꯏ ꯃꯃꯥ ꯕꯕꯥ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅ ꯉꯁꯤ ꯋꯥꯅ ꯂꯩꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯉꯔꯥꯡ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯦ ꯁꯛꯈꯪꯗꯕ ꯃꯤ ꯈꯔꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯃꯔꯥꯟ ꯂꯩ ꯏꯅꯥꯎꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯊꯥꯖꯕꯤꯗꯕꯁꯨ ꯌꯥꯏ ꯊꯥꯖꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅꯁꯨ ꯑꯩ ꯉꯔꯥꯡ ꯏꯅꯥꯎꯅꯨꯄꯥꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯌꯨꯝ ꯀꯩꯗꯤ ꯍꯥꯏꯕꯗꯤ ꯆꯥꯛꯈꯔꯦ ꯍꯧꯖꯤꯛ ꯇꯨꯝꯈꯔꯦꯀꯣ ꯍꯥꯏꯗꯤ ꯂꯣꯏꯈꯤꯕ ꯄꯣꯠꯇꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯈꯟꯅꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯗꯩꯗꯨ ꯈꯟꯅꯒꯗ꯭ꯔꯥ ꯃꯗꯨꯃ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯌꯨꯝ ꯀꯩꯗꯨꯗꯤ ꯃꯩ ꯆꯥꯛꯈꯔꯦ ꯏꯅꯥꯎ ꯑꯗꯨꯒ ꯅꯪ ꯃꯃꯥ ꯕꯕꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯤꯡꯍꯧꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯟꯗꯣꯛꯁꯤ ꯌꯨꯝꯗꯤ ꯃꯌꯥꯝꯔꯛ ꯁꯥꯕ ꯌꯥꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯕꯤꯔꯛꯀꯅꯤ ꯃꯗꯨ ꯉꯥꯏꯁꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯁꯨ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅꯗꯕ ꯅꯤꯡꯉꯝꯗꯕꯗ ꯑꯣꯏ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯑꯗꯨꯅ ꯏꯅꯥꯎꯁꯨ ꯍꯛꯆꯥꯡ ꯐꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯃꯃꯥ ꯕꯕꯥ ꯏꯅꯥꯎꯒꯤ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅꯃꯛ ꯍꯦꯜꯗꯤ ꯑꯣꯏꯕꯅ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯂꯟꯅꯤ ꯑꯗꯨꯅ ꯌꯨꯝꯗꯣ ꯑꯁꯣꯏ ꯑꯉꯥꯝꯗ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯨꯃꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯕꯤꯗ ꯀꯔꯤꯝꯇ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯔꯒ ꯀꯔꯤꯅꯣ ꯃꯁꯤꯗꯩꯁꯦ ꯀꯥꯟꯅꯕ ꯄꯨꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯁꯔꯀꯥꯔꯗ ꯇꯥꯟꯅꯕꯤꯌꯨ ꯃꯤꯔꯝ ꯑꯣꯠꯂꯒ ꯃꯤꯆꯝꯗ ꯇꯥꯏꯅꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏꯅ ꯈꯜꯂꯦ ꯂꯩꯕꯥꯛ ꯃꯍꯤ ꯂꯥꯡꯒꯅꯤ ꯁꯣꯝꯒꯤꯅ ꯁꯣꯝꯗ ꯑꯃꯨꯛ ꯃꯩ ꯊꯥꯔꯛꯀꯅꯤ ꯁꯣꯝꯒꯤꯅ ꯁꯣꯝꯗ ꯑꯃꯨꯛ ꯊꯥꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯄꯨꯝꯅꯃꯛꯇ ꯑꯁꯣꯏꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯅꯪꯅꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯀꯤ ꯃꯁꯤꯒꯤ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯗꯒꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯃꯌꯥꯝꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯞ ꯂꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩꯅꯤꯀꯣ ꯑꯁꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯧꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕꯤꯁꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯗ ꯏꯆꯤꯟ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯏꯅꯤ ꯃꯅꯤꯄꯨꯔ ꯃꯁꯦꯟꯗ ꯁꯨꯃꯥꯏꯅ ꯃꯍꯤ ꯂꯥꯡꯉꯒꯗꯤ
mi habadi atopana lakpadasu nungaifam khangaroi adu yam pamde ai yam masigi matangsi yam nungaite haiba tare ana hanagi dagi su nuksina leiminare hana khange hojiksu leiminasi haukibadudi haukare adubu akoida aranbadi leite haiba yade micham kaya ama siba yaure aduna masidai micham singdugi maran kari legiba aduna makoida atopa khangdaba mida adumai tawbiganu adugidi somda moreda umka fasile haire somde umka atopa tribe community ki mi lakpada moida umka fasile yetpirni haidi irang se adum hau leireba somda ado aina social media da phangnabada footage khara phangnabadu mayamda share tawjaki mayamsu yengbiuba thoiba irang se kamaina nungai doino ba jumda leira pawda kina pakhatana chenare sibu hingbagi akoi ding tambagi ning thungna hingba haise karina mahau phangdoino ba hinghom kamai khangdoino ba jumda leira pawda leibam chabam khangdana chenaba tardi kamai tawni ko me aduna masi haugibadi haugare mairi ase chakhare matau karamna mairi ase muthatkani madugi matang tanasi yam nungaite aduga aina Enao Lamzingba wari sanakibado mayamdo tajahanjarake mayamna thajabiramdaba jai akhoni nga haktang mikup khara oisu aina maga awaba saruk yaw phangda yam nungai adu Hello, Lamzingba. Ai ni da bijine. Ai ju ngasai nang pondam. Ai kok sai ba nang yum mai cha kare yum mai tha kare ai kok sai ba ju. Maramdi nangi adu imung duga aina phammaga akoina matam lelamini aduga nungsi matang khara moment akoi share tawramini. Aduni yam ningsingaga nungairataba kok yam sai ba ju ko. Chuchanpur irang thoga noi adwaida kamai yawin. Moisida trap mem taidana adu moina mo irang tawbaneba aduga moisu sampurda taruga truck talahe Truck talaiba hoy daro ki koi hausakai pausikai phau laiba moina hausakai bauti taidaba pausikai phau jawraga maitai gi yumje amorondagina spoil tawbani ko hoy aduda noina noi jumda leramte ai yumda leita ai school alae school alaga ai irang yam kallena lakpaneba aduga akoi ibukto masa masa kanna nikleba aina ma pohauta ba yate khalo ko ajing gari thaudo chakane aduga halakpada amuk sangba yadraba aduga yum ki jamta khoi baba to yaule na mama na mama leheba aduga dada su thabak thakiba adu yumda ini ka leha ko aduga yumda mai thayana hare amta chakma yadraba yumda mai tharakpa kanje yumda kana leram kanam lairamma mamadi kai lebisi mamana akoi chiche ahando acha adu unari leba angang lupa macha mapoe na acha adu yumda aina thongdo lok tawrandreba ado huzik noi jumda mai thakan noi jumda mi kanamta lehaudre simadi laibak fare na kalachi ko hoy 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 ado nang huzik leje mama ba ko ga lebra loi tonga tonga leira mechi mama na imphalda baba ga ai akoi dada ga lei boboka maran leiba moi masin khanari pai noi gi jum mai thabai keimta right leite ko noi nu ayat pa apon ma keimta leite adu yam nungai te masi matang se aduga aina Enao da huzik hainingai se yum mai jakibdo karimta haire ko aina khwai hainingi se Lamzingba nang baba mama noi na china kaimta soktri se masi yam phayene khalle masi isorgi tawdam ne khalle yum jidi chamrak saba yai lam haijidi chamrak leiba yai ko ngasi aiju khongna ma yaudi adubu aigi lam soga ai khongna ma hingamadi ai lam jumdo kaisu khalloi ko isa je hakchang je important oi ba adu aina kwaina har aina huji kwai pile je kwai nungai tabri jum chak podo nungai te ko adu ai kwai harau je mama baba Enao noi karam da sok to baje
ꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤ ST ꯈꯪꯗꯦ ꯇ꯭ꯔꯥꯏꯕ ꯈꯪꯗꯦ ꯃꯩꯇꯩ ꯈꯪꯗꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤꯕꯀꯣ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯃꯗ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯔꯤꯉꯩ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯀꯅꯥꯅ ꯀꯌꯥꯝ ꯀꯨꯏꯐꯥꯎ ꯍꯤꯡꯗꯣꯏꯅꯣꯀꯣ ꯑꯗꯣ ꯅꯪꯕꯨ ꯉꯁꯤ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗꯤ ꯐꯣꯟꯗ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝꯗꯤ ꯆꯥꯝꯃꯔꯛ ꯂꯥꯛꯀꯅꯤ ꯂꯝꯖꯤꯡꯕ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯤ ꯀꯅꯥꯝꯇ ꯁꯣꯛꯇꯕꯤꯗ ꯏꯔꯥꯡ ꯏꯪꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏ ꯏꯪꯊꯕ ꯐꯥꯊꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ CMꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯃꯇꯪꯗꯤ ꯑꯩꯈꯣꯏ ꯉꯥꯏꯕ ꯑꯃ ꯆꯪꯉꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯑꯉꯝꯕ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯔꯛꯇꯣꯏꯅꯤ ꯂꯣꯏ ꯇꯧꯅꯗꯣꯏꯅꯤꯀꯣ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯗꯨꯒꯤꯗꯤ ꯕꯠ ꯅꯪꯒ ꯃꯃꯥꯒ ꯕꯕꯥꯒ ꯏꯆꯤꯟ ꯏꯅꯥꯎ ꯗꯗꯥ ꯏꯆꯦ ꯂꯣꯏ ꯁꯦꯐ ꯂꯩꯕꯁꯦ ꯁꯤ ꯈ꯭ꯋꯥꯏ ꯃꯔꯨꯅꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯅ ꯈ꯭ꯋꯥꯏ ꯂꯨꯏ ꯅꯠꯇ꯭ꯔꯥ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯍꯤꯡꯕꯁꯦ ꯌꯨꯝ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯁꯥ ꯑꯃꯨꯛ ꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯔꯤꯝ ꯈꯟꯒꯅꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯎꯀꯣ ꯑꯗꯨꯒ ꯅꯌꯥꯝꯕ ꯂꯩ ꯃꯌꯥꯝ ꯂꯩꯅ ꯆꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨꯀꯣ ꯏꯪ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯃꯤꯟꯅꯁꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯏꯕꯁꯤꯡꯗꯨ ꯈꯟꯕꯗ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯒꯥꯔꯤꯕꯨ ꯃꯩ ꯊꯥꯗꯣꯛꯄꯤꯕꯣ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯄꯗ ꯊꯨꯒꯥꯏꯕꯣ ꯈꯠꯅ ꯆꯩꯅꯕ ꯐꯨꯅꯕ ꯃꯍꯤ ꯌꯥꯝ ꯂꯥꯡꯉꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯩ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯍꯥꯏꯕꯗꯤ ꯏꯔꯥꯡꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯃꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒꯗꯤ ꯐꯥꯊꯕꯤꯁꯤ ꯁꯥꯎꯅꯤꯡꯕ ꯂꯩꯔꯝꯃꯒꯁꯨ ꯐꯥꯊꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯄꯥꯟꯒꯅꯤ ꯍꯥꯏꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯤ ꯑꯗꯨꯒ ꯂꯝꯖꯤꯡꯕ ꯀꯔꯤꯝ ꯈꯟꯒꯅꯨ ꯆꯦꯆꯦ ꯃꯂꯥꯅ ꯅꯪꯒꯤ ꯋꯥꯔꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯏꯆꯦ ꯃꯂꯥꯅ ꯍꯥꯏꯔꯛꯄꯅꯤ ꯄꯥꯎꯁꯦ ꯀꯣꯟꯅ ꯑꯩ ꯈꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯩ ꯑꯌꯥꯝꯕ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯪꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯝꯒꯅꯤ ꯈꯜꯂꯦ ꯌꯨꯝ ꯆꯥꯛꯈꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯩ ꯊꯥꯕꯤꯔꯝꯃꯒꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯇꯧꯒꯅꯤꯀꯣ ꯂꯝꯖꯤꯡꯕ ꯑꯗꯨꯒ ꯑꯌꯥꯝꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯂꯝꯖꯤꯡꯕꯒꯤ ꯌꯨꯝꯗꯤ ꯌꯥꯝ ꯂꯥꯞꯄꯦ ꯇꯣꯔꯕꯨꯡ ꯕꯖꯥꯔꯅꯤ ꯃꯥꯅ ꯌꯥꯏꯐꯕꯒ ꯃꯣꯏꯅꯤꯁꯦ ꯂꯥꯛꯄꯅꯤ ꯌꯥꯏꯐꯕ ꯀꯧꯕ ꯏꯅꯥꯎꯁꯤꯅ ꯀꯨꯝꯕꯤꯗꯒꯤꯅꯤ ꯃꯣꯏꯅꯤ ꯊꯣꯛꯂꯛꯑꯒ ꯊꯝꯅꯥꯄꯣꯛꯄꯤ ꯐꯥꯎ ꯂꯩꯅꯤ ꯊꯝꯅꯥꯄꯣꯛꯄꯤꯗꯩꯅ ꯀꯨꯝꯕꯤꯒ ꯇꯣꯔꯕꯨꯡ ꯕꯖꯥꯔ ꯐꯥꯎꯒꯤ ꯗꯤꯁꯇꯦꯟꯁꯁꯤ ꯌꯥꯝ ꯂꯥꯞꯄꯤ ꯑꯗꯨꯐꯥꯎ ꯂꯥꯛꯑꯒ ꯁꯟꯗ꯭ꯌꯥ ꯃꯝꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯕꯤꯁꯦꯝꯄꯨꯔꯗꯩ ꯊꯣꯛꯂꯛꯏꯗꯅꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯀꯌꯥꯝ ꯃꯇꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯒ ꯎꯅꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔꯗ ꯂꯩꯔꯝꯃꯣ ꯍꯥꯏꯕꯅꯦ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔ ꯐꯥꯎꯗ ꯑꯩꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯈꯣꯏꯅꯤ ꯉꯥꯏꯗꯅ ꯂꯩꯔꯝꯃꯤꯅꯤ ꯃꯝꯃꯦ ꯑꯗꯣ ꯃꯈꯣꯏꯅ ꯑꯃꯨꯛ ꯁ꯭ꯀꯨꯇꯤꯗ ꯍꯟꯈꯤꯗꯣꯏꯅꯤ ꯑꯩꯅ ꯁꯣꯝꯗ ꯒꯥꯔꯤꯗ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯆꯟ ꯇꯝꯐꯥꯒꯤ ꯅꯣꯏꯒꯤ ꯕꯦꯀꯔꯤꯗ ꯆꯪꯉꯦ ꯏꯆꯟ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟ ꯑꯃ ꯃꯣꯏ ꯅꯤꯡꯊꯧꯈꯣꯡꯗ ꯕꯦꯀꯔꯤ ꯂꯩꯕꯀꯣ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯅꯤꯌꯣ ꯕꯦꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯃꯗꯨꯗ ꯆꯪꯉꯦ ꯑꯗꯨꯗ ꯆꯥꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯇꯝꯗꯣ ꯁ꯭ꯄꯦꯟ ꯇꯧꯈꯤ ꯑꯗꯨ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯈꯤꯕ ꯑꯦꯕ꯭ꯔꯤ ꯃꯤꯀꯨꯞ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯏꯅꯥꯎꯁꯤꯒꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯦ ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯕ ꯄꯣꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ ꯐꯣꯇꯣ ꯅꯝꯕꯈꯩꯗꯨꯁꯨ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯊꯣꯛꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯍꯥꯟꯅꯁꯨ ꯈꯪꯅꯔꯝꯕ ꯅꯠꯇꯦ ꯑꯩ ꯈꯣꯡ ꯁꯣꯛ ꯃꯇꯨꯡꯗ ꯆꯠꯄ ꯀꯥꯟꯗ ꯃꯌꯥꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅꯤꯅ ꯃꯝ ꯐꯥꯎꯕ ꯉꯥꯏꯔꯒ ꯑꯩꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯗꯅ ꯉꯥꯎꯖꯗꯅ ꯂꯩꯔꯝꯕꯗꯣ ꯃꯗꯨ ꯌꯥꯝ ꯊꯤꯅ ꯄꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯁꯦꯟꯅ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ ꯁꯦꯟ ꯃꯌꯥꯝ ꯄꯤꯔꯁꯨ ꯂꯩꯕ ꯐꯪꯉꯣꯏ ꯑꯗꯨꯅ ꯑꯩ ꯑꯃꯔꯣꯝꯗ ꯂꯥꯏꯔꯔꯁꯨ ꯑꯃꯔꯣꯝꯗ ꯑꯦꯅꯥ ꯌꯥꯝꯅ ꯈꯨꯜꯂꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯑꯟꯂꯤꯃꯤꯇꯦꯠꯅꯤ ꯃꯌꯥꯝꯗꯤ ꯐꯪꯉꯤꯁꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯏꯔꯥꯡꯁꯦ ꯏꯪꯊꯍꯟꯅꯕ ꯍꯣꯠꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯕꯁꯅꯨ ꯑꯗꯨꯃꯇꯪ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯈꯣꯏꯔꯝꯖꯩ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯗꯨꯒ ꯑꯦꯚ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯃꯦꯛꯁꯤꯃꯝ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯑꯝꯇ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯏꯆꯤꯟ ꯏꯅꯥꯎ ꯂꯩ ꯃꯈꯣꯏꯕꯨꯁꯨ ꯂꯣꯏ ꯅꯨꯡꯁꯤ ꯃꯈꯣꯏꯗꯁꯨ ꯁꯣꯛꯇꯕ ꯑꯩꯈꯣꯏꯗꯁꯨ ꯁꯣꯛꯇꯕ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯇꯪꯗꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯃꯇꯪ ꯄꯤꯅꯤꯡꯕꯒꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯨꯗ꯭ꯔꯦ ꯕꯠ ꯅ꯭ꯌꯨꯁꯁꯦ ꯇꯥꯔ ꯃꯇꯨꯡꯗ ꯑꯩ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯀꯦ ꯌꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯀꯦꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒꯤ
ꯃꯔꯝꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯔꯤꯂꯦꯇꯤꯚꯁꯤꯡꯁꯦꯀꯣ ꯗꯗꯥ ꯆꯤꯆꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯁꯤ ꯃꯇꯥꯡ ꯍꯥꯏꯅꯤꯡꯉꯤ ꯃꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯐꯍꯟꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯁꯨ ꯌꯥꯝ ꯊꯨꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯁꯨ ꯌꯥꯝ ꯊꯨꯅ ꯐꯍꯟꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤ ꯃꯇꯥꯡꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯏꯔꯥꯡꯁꯤ ꯌꯥꯝ ꯊꯨꯅ ꯏꯪꯍꯟꯕꯤꯔꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ प्रजा ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯑꯅꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯝ ꯂꯤꯡꯅ ꯇꯥꯕꯩꯅꯦ ꯍꯣꯖꯥꯏꯗꯗꯤ ꯔꯦꯂꯤ ꯐꯥꯎꯗ ꯆꯠꯂꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯌꯥꯝ ꯂꯝ ꯂꯥꯞꯅ ꯂꯩꯔꯁꯨ ꯍꯣꯖꯥꯏꯗ ꯔꯦꯂꯤꯒ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯁꯨ ꯏꯪ ꯇꯞꯄ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯕꯁꯦ ꯄꯥꯝꯃꯦꯕ ꯀꯅꯥꯅ ꯀꯌꯥꯝ ꯀꯨꯏꯐꯥꯎ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯣ ꯂꯝ ꯇꯨꯡꯒꯤꯗꯃꯛꯇ ꯃꯨꯠꯅꯕ ꯈꯣꯠꯅꯕ ꯑꯗꯨꯗ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯥꯛꯏ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯃꯊꯛꯇ ꯑꯗꯨꯝꯇꯪ ꯈꯟꯕꯤꯌꯨꯕ ꯀꯔꯤꯝꯇ ꯄꯨꯗꯣꯏ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯡꯁꯤꯅꯁꯤ ꯃꯁꯤ ꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤꯝꯇ ꯄꯨꯔ ꯆꯠ ꯌꯥꯄꯣꯟꯇꯦ ꯂꯟ ꯊꯨꯝꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯎꯠ ꯑꯣꯟꯗꯣꯏꯅꯤ ꯂꯩꯕꯥꯛ ꯑꯣꯟꯗꯣꯏꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅꯁꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯥꯏꯀꯣ